Shiroi Lili Festival da mitai da kukina Ayetpa Pirakladi khangba ngamloidaba Cheitheng Fangani IPFM tha sigi kundagi kunga mari fawa ukul da pangthokadoriba manga suba Shiroi Lili Festival da saruk yanaba chatpa mitai singda kuki singna Ayetpa Pirakladi khangba ngamloidaba Chaibi Cheitheng Fanglakani haina Indigenous Peoples Forum Manipuri President Asangka Sarna ngasi Imphal Hotel da Sangai Hall da forum asigi News Bulletin Chan Fongbaga mari lenana fongdokre mangna makhata na haikibada kuki giluf amana mitai singna kuki area fawraga kuki area chatpa yarwe haina fongdorakibada Makoi Masana Masabu, Yellow Minute Hibasi, Kautok Padagi, Lamdam Aseda, Mitom Namapusan, Honarakpani, Tankul Sing na Kundaba, Ukrulda, Yellow Me or Riba Mita in a Chatpadakana Sting by Yaroi. Kuki na fongdorali ba wafam asisu thabak to pangthokpa ngamloidaba chumnagi wahagi lan oina tholakpani thoidokna kiningai oide karigumba kuki na maitai amatangda khut tharaklabadi madugi tungda thorakpadudi kuki singna khangba ngamloidaba Cheitheng Fangani mitomna sumna yellow mi singda kihalakpa karemnarakpa landarakpa si thengnana ba yellow mi khuding mapunsin batangai fade haiki thoramadu Indigenous Peoples Forum Nagaland gi President Dr. L. Limajame na fongdokhibada North East State khudingma illegal immigrants singi Cheitheng chap manana thengna minare Manipur da su chahi ani hena illegal immigrants singi Cheitheng thengnaduna leire Tripura mitopna khulingba Assam su mitopna pumnamak paikre Nagaland su yellow mi sing leifam leirakloire dabagi phibam da laklei tungi mirol gi damag yellow mi khudingma punsen nadrabadi hena awaba kaya mayok narkani haiki panbaya badi ngasi gi thoram aduda DMU gi Assistant Professor Aramam Noni yellow mi furup ki Secretary RK Vijaya Lakshmi All Manipur Travel Film Organization Assurance Raikhan Chingba Saknareba Miyoi Kayasu Sarugyaki. Indo-Myanmar border ki New Samtal Maya da Assam Rifles na Lalobotara hat kre yamna bakulai fagat kre Operation Chathari Assam Rifles ki yamna chawag na mai pakpa oina nga ayu angan bada Indo-Myanmar border ki Technopol District ki manungchan na leiba New Samtal Maya da Lalobotara kap tuna hat kre yamna bakulai fagat kre housing makata na Gaja du jaga du da Operation Chathari haidi Indian Army ki Eastern Command na thadorokpa official statement amana haribana New Samtal Maya da laloba sing chathok tasin tawre haibagi intelligence ki akhanaba pau ama fangbadagi ningthina plan tawraga operation na du chathakibani hariba mafam ase militant sing na ngahak leituna Myanmar amasung India laiba ani ki marakta lanthok lanshin tawba jaga amani mafam ase yamna ngamba chingi saruk amasu oibada natuna militant singidi lanthok lansin da khwaidagi nungaiba mafam amasu oiri Assam Rifles na chathakiba operation adu da lalhobani chingnaba singna nongmai kapsilakpadagi security force ki maikaidagi handuna nongmai kapnaki nongmai kapna badu da lalhobotara sikhi makhoidagi automatic rifles nongmai maru amasung tactical Gyarno chingba yauna atai polam kaya fagale thaudo adu da security force ki maikaidagi kana amata so apan yaukide Army na North East region da Santi thamnaba angamba thakta honari khut thongnariba jaga aduda hojiksu operation makhata na chathari haidi Assam Rifles ki maikadegi khut thongnabada leikidraba laloba sing adu karamba lalolup sing oigadabano haibadu hojik fawagi oina chapchana phongdorokpa leitri adumakpu Myanmar da military junta gi mathaka lan horiba KNAB amasung PDF ki kangbu sing oiramgadra haibagi chingnaba su leiri Manak sida security force na state asida santi thamnaba chatharakpa operation gi manung channa haukiba tang taraga humdoida Churachandpur police station gi manung channa leiba Saikot village tagi nan su group ama oiriba CKLAUPLF Chanjoi major ama fare mamingna David Ngamjang kun ngamanga kawi Churachandpur district ki sugunugi Tadjang village tagi ni haujikna Joveng khulda leibani mangondagi 9mm pistol ama amasung maru ahum fare hai BJP na Congress party ga hiramama tadapun na sarkar semna wafam leite BJP Social media amadi news channel khara da BJP gi MLA singna Congress party ga pulaga sarkar semlaba yai haiduna sandorali ba pau asi yumfam yaudaba amadi aranba pauni asigumba yumfam yaudaba aranba pau sandorali ba asima Bharatiya Janata Party ki maikaidagi akanma mawngda yaningdaba fongdoli haina BJP Manipur Pradesh ki General Secretary L Deven Singana khuek piduna thokpa cherol amana fongdoragli cherol aduna makhata arduna hai asiguma thabak asi makhata na tawdana basu khangali Bharatiya Janata Party ki legislature khudingmak party ga matam pumbada lengdana leiri amasung tungda su lengdana leikhigani BJP na Congress Party ka hiramama tadapun na sarkar semna bawafam leite democracy ki freedom of speech and freedom of expression khudong chaba lauraga leiba ki luraba tanja asida miyam dalana uhanba yaba pausing amata fongbiganu haidi popular government ngarang numidang tokai leriba BJP MLA singi maraktagi senior MLA khara punsin duna mifam pangthokre State asida President rule thamlakpa tha mari mapung fakraba matung popular government ama semnabagi tharang BJP gi MLA singna kanma mong changsilakpagi manung chana Ngarang numidang tokai leriba BJP MLA singi maraktagi senior MLA khara punsinduna tera sapam lerekta leiba pasoi SG MLA sapam kunjage sorke bagi yumda mifam pangthokre Makhata na tha sigi tang taraga mapalda langthabal AC gi MLA Karam Syam gi yumda numidang party sigi MLA sigi apun mamifam ama supangthok na basem sare hari
Ngarang athengmada pangthokkiba mifam aduda Chahi ani hanjilaklaba maitai amadi Kuki gi furufani gi irang asiga iroinana hana leiramba BJP na luchingba government asibu luchingliba chief minister oiramba N Biren bu yaningdaba wafam lakpadagi center na state asida hokiba February 13 da President rule thamduna Manipur Legislative Assembly suspended animation thamlakhibani PR thamlaba matung lamdam asigi miyamna state asida tangdu leitaba hanjilaklagani haina khalamba adugi ona tainabada ngasi fauba irang asi loisinba ngamdana leiriba asida Manipur gi miyamna hena khoisaunarkpa oirakpadagi state asida anoba popular government ama semnaba thaurang asi wakalon manaba hana ruling da leiramba BJP amasung atai MLA sing punsilaga sangsilakpa khongthang ni hairi BDF ki gun down strike hokre BDF na makhoi gi tongan ba demand kaya taladuna ngase upung 6 tagi hauna matam kaktaba gun down pen down strike ki khongdang jangsin ba hokre All Manipur BDF Employee Welfare Association ki Central Committee ki maikai tagi BDF Recruitment Rule ki matungina Police Act 1961 ki section taraga nipana si mapung fana implement tobiu BDF personal singi talaf hengalu haiba yauna chahiye sigi March 13 da loikraba BDF service ase hojik fawa renewal tawdabaga mari leinana ngasi ayupung 6 tagi hauna gun down pen down strike ki khonggang asi changsin khibani Government ki maikai dagi hariba demand sing asigi matang da lenga ki maikai dagi positive oiba response lakpa tarabadi negotiation ki damak sem saduna lei hari panba yabadi BDF lising tara amuk henbana gun down strike ki khongjing changsin kiba asina law and order da chawba Cheitheng ama mayok narakpa yari Siroi Lili Festival gi chathok chasinda illegal immigrants singna ayat apan piraklabadi makhoida hena awaba fiba mayok nagani asangka sar Yelomi singya choba kumai ama oiriba Siroi Lili Festival gi chathok chasinda illegal immigrants singna ayat apan piraklabadi makhoi hena awaba fiba mayok nagani haina Indigenous Peoples Forum Manipur IPFM gi president asangka sar na phongdoragli wafam asi hotel Imphal da pangthokkiba IPFM gi news bulletin ama phongdopagi thorangi mangoina na paumi singna hangba wahangi paukhum oina mahangna phongdokhibani lagliba tang kundagi haugadoriba Siroi Lili Festival gi chathok chasin gi matangda kuki khulai paiba singna thamlakhiba gi wafam singi matangda paladuna asangka sarna hai Siroi Lili Festival gi mangoina na social media da thorakhiba wafam sing miyamna thengnare asigumba wafam asida miyam chingnaba phawbiganu festival asida saruk yaba lakpa sing chada chama safa hangani haina Urkhul district ki DC na phongdokpa laikre loina tangkhul nagalong amasung Wum regional su festival asida saruk yaba lakpa singi chathok chasinda makhal amatagi ayarpan pidanaba order thokrabani yelomi singna khundaba mafam amada pangthokpa Yellow kumai amada mitopna threat toroliba asi laibak thibani masida makoina karisu tawba ngamloi haiba wafam thamki